ꯑꯩꯅ ꯅꯍꯥꯟ ꯊꯥꯒꯠꯈꯤꯕꯗꯣ ꯁꯦꯝꯕꯗꯤ ꯁꯦꯝꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯂꯩꯕꯥꯛ ꯀꯩꯀꯥ ꯈꯔ ꯊꯣꯝꯖꯤꯜꯂꯦ ꯑꯗꯨꯒ ꯅꯨꯡꯁꯥ ꯁꯥꯔꯀꯥꯟꯗꯗꯤ ꯎꯐꯨꯟ ꯉꯥꯛꯇ ꯉꯥꯏꯔꯅꯤ ꯑꯃꯨꯛ ꯌꯦꯡꯉꯨ ꯑꯗꯨꯒ ꯁꯤ ꯖꯒꯥꯗꯒꯤ ꯈꯔ ꯆꯠꯂꯒ ꯑꯃꯨꯛ ꯖꯒꯥ ꯑꯃꯗ ꯑꯃꯨꯛ ꯇꯧꯋꯦ ꯐꯖꯅ ꯌꯥꯗ꯭ꯔꯦ ꯂꯝꯕꯤ ꯉꯁꯤ ꯗꯦꯠ 8 ꯑꯥꯒꯁ 2025ꯅꯤ ꯐꯖꯅ ꯀꯨꯠꯂꯦ ꯇꯨ ꯁꯤꯁꯨ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯑꯊꯨꯕꯗ ꯌꯦꯡꯉꯨ ꯐꯖꯅ ꯀꯨꯠꯂꯕꯅꯤ ꯌꯦꯡꯉꯨ ꯀꯨꯠꯄ ꯖꯒꯥ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯇꯨ ꯒꯥꯔꯤ ꯃꯆꯥ ꯂꯥꯛꯑꯒꯗꯤ ꯐꯖꯅ ꯂꯣꯡꯉꯅꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯅꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯦ ꯀꯥꯟꯗ ꯈꯔ ꯊꯨꯅ ꯁꯦꯝꯕꯤꯌꯨ ꯁꯤꯁꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯂꯝꯕꯤꯅꯤ ꯖꯤꯔꯤ ꯆꯠꯄꯒꯤ ꯂꯝꯕꯤꯅꯤ ꯌꯦꯡꯉꯨ ꯐꯖꯅ ꯋꯥꯛꯀꯤꯡ ꯁꯨꯝ ꯂꯥꯛꯆꯕꯅꯤ ꯅꯨꯡꯉꯥꯏꯇꯅ ꯅꯝꯃꯛꯄꯅꯤ ꯄ꯭ꯔꯖꯥꯕꯨ ꯁꯣꯛꯍꯟꯅꯤꯡꯗꯕꯒꯤ ꯇꯨ ꯐꯖꯅ ꯀꯨꯠꯊꯔꯕꯅꯤ ꯇꯨ ꯁꯣ ꯖꯒꯥꯁꯦ ꯌꯦꯡꯉꯨ ꯐꯖꯅ ꯀꯨꯠꯂꯕꯅꯤ ꯇꯨ ꯁꯤ ꯀꯨꯠꯂꯕꯅꯤ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯁꯤ ꯖꯒꯥꯁꯦ ꯇꯦꯔꯥ ꯕꯖꯥꯔꯗꯅꯤ ꯁꯒꯣꯜꯕꯟꯒꯤ